ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛꯇ ꯋꯥꯍꯩ ꯈꯔꯗꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯑꯃꯗ ꯄꯣꯛꯂꯕ ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯁꯤꯅ ꯅꯣꯡꯃꯒꯤ ꯁꯨꯔ ꯅꯣꯝꯂꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯅꯕ ꯍꯣꯠꯅꯖꯔꯕ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯅꯕ ꯍꯣꯠꯅꯖꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯃꯁꯤꯃ ꯀꯩꯗꯧꯉꯩꯗ ꯀꯥꯎꯒꯅꯨꯕ ꯏꯃꯥ ꯏꯄꯥꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕꯤꯌꯨ ꯄꯥꯝꯂꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯐꯖꯅ ꯈꯟꯊꯔꯒ ꯍꯥꯏꯌꯣꯕ ꯅꯪꯅꯗꯤ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯍꯥꯏꯈ꯭ꯔꯒꯅꯤ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯏꯄꯥꯅ ꯃꯗꯨ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯕ ꯅꯪꯗꯤ ꯋꯥꯔꯧꯔꯒꯅꯤꯕ ꯅꯪ ꯀꯞꯂꯦꯁꯨ ꯈꯜꯂꯁꯤꯕ ꯅꯪꯅ ꯀꯞꯂꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯀꯞꯀꯅꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯅꯪꯗꯤ ꯀꯥꯎꯈ꯭ꯔꯒꯅꯤꯕ ꯑꯗꯨꯃꯛꯄꯨ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯃꯗꯨ ꯀꯩꯗꯧꯉꯩꯗ ꯀꯥꯎꯔꯣꯏꯕ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯅꯨꯃꯤꯠꯀꯤ ꯀꯞꯇꯨꯅ ꯂꯩꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯄꯒꯤꯗꯃꯛꯇ ꯁꯨꯇꯤ ꯐꯪꯕꯅ ꯃꯈꯣꯏ ꯌꯨꯝ ꯆꯠꯄꯒꯤꯗꯃꯛꯇ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯌꯧꯔꯛꯄꯗ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯟ ꯑꯁꯤ ꯂꯥꯛꯀꯗꯧꯕ ꯃꯇꯝ ꯈꯔ ꯋꯥꯠꯂꯤꯕ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯅ ꯐꯝꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯑꯩꯈꯣꯏꯒꯤ ꯚꯒꯋꯠ ꯒꯤꯇꯥ ꯑꯁꯦ ꯃꯁꯤ ꯄꯥꯗꯨꯅ ꯂꯩꯔꯝꯕꯅꯦꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯍꯜ ꯑꯗꯨꯗ ꯍꯪꯕꯅꯦꯕ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝ ꯑꯁꯤꯗ ꯄꯥꯒꯅꯤ ꯍꯥꯏꯅ ꯄꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯃꯁꯤꯒꯤ ꯋꯥꯔꯤ ꯚꯤꯗꯤꯑꯣ ꯃꯁꯤ ꯃꯌꯥꯝꯁꯤꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯣꯏꯅ ꯎꯕ ꯐꯪꯂꯦ ꯇꯥꯕ ꯐꯪꯂꯦ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯃꯁꯤꯕꯨ ꯄꯥꯅ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ ꯃꯁꯤꯒꯤ ꯃꯔꯝꯗꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯌꯦꯡꯗꯕ ꯌꯥꯎꯗ꯭ꯔꯦ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯁꯤꯅ ꯈꯨꯝꯂꯛꯄꯅꯦꯕ ꯌꯦꯡꯉꯨ ꯏꯆꯥꯗꯤ ꯑꯩꯅ ꯄꯥꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯚꯒꯋꯠ ꯒꯤꯇꯥ ꯑꯁꯦ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯩꯅ ꯄꯥꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯔꯥꯟꯁꯨ ꯄꯥꯏ ꯕꯥꯏꯕꯜꯁꯨ ꯄꯥꯏ ꯄꯨꯝꯅꯃꯛ ꯂꯥꯏꯔꯤꯛ ꯄꯨꯝꯅꯃꯛꯁꯦ ꯄꯥꯏ ꯃꯁꯤꯗꯩꯁꯤꯗ ꯀꯣꯃꯟ ꯑꯣꯏꯅ ꯑꯩꯅ ꯊꯦꯡꯅꯖꯕꯗꯤ ꯄꯨꯟꯁꯤꯗ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯍꯨꯝꯁꯦ ꯅꯪꯅ ꯄꯥꯔꯤ ꯃꯈꯩꯒꯤꯀꯣ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯅꯣꯂꯦꯖ ꯐꯪꯒꯅꯤ ꯄꯥꯔꯤ ꯃꯈꯩꯒꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯂꯧꯁꯤꯡ ꯐꯪꯒꯅꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯦ ꯅꯣꯛꯄꯅꯦꯕ ꯑꯍꯜ ꯑꯗꯨꯗ ꯑꯁ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯔꯤꯡ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯇ꯭ꯔꯦꯟ ꯑꯁꯤ ꯂꯥꯛꯁꯤꯜꯂꯛꯄꯅꯦꯕ ꯇ꯭ꯔꯦꯟ ꯑꯁꯤ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯀꯗꯧꯕ ꯃꯔꯝ ꯑꯣꯏꯗꯕꯅꯀꯣ ꯉꯁꯥꯏꯒꯤ ꯃꯥꯅ ꯍꯪꯒꯠꯅ ꯌꯦꯡꯕꯗ ꯇ꯭ꯔꯦꯟꯁꯤ ꯊꯥꯒꯠꯂꯝꯂꯦꯕ ꯅꯨꯄꯥꯁꯤꯅ ꯆꯦꯜꯂꯒ ꯇ꯭ꯔꯦꯟꯁꯤꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯒ ꯇꯣꯡꯕꯅꯦꯕ ꯇꯣꯡꯂꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯁꯤꯅ ꯎꯕꯅꯦꯕ ꯇ꯭ꯔꯦꯟ ꯑꯁꯦ ꯈꯖꯤꯛ ꯃꯃꯥꯡ ꯆꯈꯠꯂꯒ ꯇ꯭ꯔꯦꯟ ꯑꯁꯦ ꯀꯅꯥꯅꯣ ꯑꯃꯅ ꯆꯦꯟ ꯆꯤꯡꯂꯗꯨꯅ ꯂꯦꯞꯈ꯭ꯔꯦꯕ ꯂꯦꯞꯂꯕ ꯀꯥꯟꯗ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨ ꯀꯨꯝꯊꯔꯛꯄꯅꯦꯕ ꯀꯨꯝꯊꯔꯛꯂꯒ ꯉꯁꯥꯏꯒꯤ ꯃꯥꯅ ꯀꯨꯝꯊꯔꯛꯄꯒꯤ ꯃꯔꯝꯗꯤꯀꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯇ꯭ꯔꯦꯟ ꯇꯣꯡꯍꯧꯗ꯭ꯔꯦꯕ ꯃꯥꯒꯤ ꯀꯣꯛꯇ ꯉꯁꯥꯏꯒꯤ ꯃꯥꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯥꯏꯟꯗ ꯂꯩꯈꯤꯗꯦꯕ ꯇ꯭ꯔꯦꯟꯗꯣ ꯊꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒꯀꯣ ꯃꯥꯁꯦ ꯍꯥꯟꯅ ꯆꯦꯜꯂꯒ ꯇꯣꯡꯕꯅꯦꯕ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯜ ꯑꯁꯤꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯗ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯋꯥꯍꯩ ꯑꯃ ꯌꯦꯡꯉꯨ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯚꯒꯋꯠ ꯒꯤꯇꯥ ꯕꯥꯏꯕꯜ ꯀꯨꯔꯥꯟ ꯃꯁꯤ ꯄꯨꯝꯕ ꯄꯥꯔꯦ ꯎꯔꯦ ꯇꯥꯔꯦ ꯍꯥꯏꯔꯤꯕꯁꯦ ꯅꯪ తాꯕ ꯌꯧꯗ꯭ꯔꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯨꯝꯕ ꯇꯣꯡꯕ ꯈꯣꯠꯄ ꯃꯇꯝꯗ ꯃꯇꯝ ꯄꯨꯝꯕꯗꯀꯣ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯍꯥꯏꯕꯕꯨ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯆꯥꯅꯁꯨꯒ ꯅꯪꯒꯤ ꯅꯨꯄꯤꯒ ꯒꯥꯔꯤ ꯇꯣꯡꯒꯦ ꯇ꯭ꯔꯦꯟ ꯇꯣꯡꯒꯦꯒꯨꯝꯕ ꯈꯜꯂꯕꯗꯤ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯅꯆꯥꯅꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯃꯣꯏ ꯍꯥꯟꯅ ꯐꯝꯍꯟꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪ ꯇꯣꯡꯒꯗꯕꯅꯤ ꯅꯪꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯦ ꯈꯣꯠꯂꯦ ꯍꯥꯏꯔꯝꯂꯤꯕꯁꯦ ꯅꯪ ꯈꯪꯕ ꯌꯧꯗ꯭ꯔꯤ ꯃꯁꯤꯒꯤ ꯄꯤꯛꯂꯕ ꯋꯥꯔꯤ ꯑꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯃꯤꯌꯥꯝꯗ ꯇꯥꯛꯅꯤꯡꯂꯤꯕ ꯄꯥꯎꯇꯥꯛ ꯇꯝꯖꯍꯟꯅꯤꯡꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯐꯤꯂꯝ ꯌꯦꯡꯉꯝꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯔꯣꯟ ꯈꯪꯗꯦ ꯃꯈꯜ ꯃꯈꯜꯒꯤꯀꯣ ꯑꯇꯣꯞꯄ ꯂꯦꯡꯒ꯭ꯋꯦꯖ ꯈꯪꯅꯕ ꯀꯥꯡꯕꯨꯅ ꯑꯇꯣꯞꯄ ꯏꯪꯂꯤꯁ ꯍꯤꯟꯗꯤꯁꯨ ꯃꯌꯥꯝ ꯑꯃ ꯌꯦꯡꯅꯈ꯭ꯔꯦꯕ ꯐꯤꯂꯝ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯉꯨꯕ ꯑꯍꯥꯟꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯆꯧ ꯑꯁꯥꯡꯁꯤꯡꯁꯤꯅ ꯌꯦꯡꯉꯨꯕ ꯆꯠꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯃꯗꯩ ꯊꯣꯛꯂꯛꯑꯦꯁꯨ ꯈꯜꯂꯁꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯍꯣꯜ ꯑꯃꯗꯩ ꯊꯣꯛꯂꯛꯑꯦꯁꯨ ꯈꯜꯂꯁꯤꯕ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯄꯤ ꯍꯥꯟꯅ ꯐꯝꯍꯟꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯡ ꯑꯗꯣ ꯊꯤꯡꯖꯤꯜꯂꯝꯂꯕ ꯀꯥꯟꯗ ꯀꯣꯏꯗꯨꯅ ꯆꯠꯂ ꯅꯨꯄꯥꯗꯣ ꯐꯝꯒꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯌꯦꯡꯉꯨꯕ ꯀꯔꯤꯒꯨꯝꯕ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯒꯗꯕ ꯃꯇꯥꯡ ꯑꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯌꯦꯡꯉꯨꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯍꯁꯕꯦꯟ ꯈꯪꯗꯦ ꯑꯃꯕꯨ ꯈꯪꯗꯦ ꯃꯥ ꯍꯥꯟꯅ ꯊꯣꯛꯂꯛꯑꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯀꯅꯤ ꯑꯗꯨꯒ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯀꯨꯝꯊꯍꯟꯒꯅꯤꯕ ꯄꯨꯟꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯇꯣꯡꯕ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯇꯝ ꯄꯨꯝꯕꯗꯀꯣ ꯅꯆꯥꯁꯤꯡꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ ꯈꯪꯗꯦ ꯃꯇꯝ ꯄꯨꯝꯕꯗ ꯑꯍꯥꯟꯕꯗ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯅꯪꯒꯤ ꯅꯆꯥꯅꯁꯨꯁꯤꯡꯕꯨ ꯄꯤꯌꯨꯕ ꯒꯥꯔꯤ ꯑꯃ ꯇꯣꯡꯕ ꯃꯇꯝꯗꯁꯨ ꯇ꯭ꯔꯦꯟ ꯇꯣꯡꯕ ꯃꯇꯝꯗꯁꯨ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯅꯨꯄꯤꯁꯤꯡꯗꯣ ꯍꯥꯟꯅ ꯇꯣꯡꯍꯜꯂꯨꯕ ꯅꯪꯒꯤ ꯅꯆꯥꯁꯤꯡꯗꯣ ꯍꯥꯟꯅ ꯇꯣꯡꯍꯜꯂꯨꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩ ꯅꯪꯒꯤ ꯅꯆꯟꯕꯨ ꯅꯨꯡꯁꯤ ꯑꯩ ꯅꯪꯒꯤ ꯅꯆꯦꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒꯗꯤ ꯅꯪ ꯌꯥꯝ ꯊꯤꯅ ꯁꯥꯎꯒꯅꯤꯕ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯍꯥꯏꯔꯗꯨꯅ ꯌꯥꯝ ꯊꯤꯅ ꯆꯩꯒꯅꯤꯕ ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯥꯒꯤ ꯃꯆꯟ ꯃꯆꯦꯕꯨ ꯅꯨꯡꯁꯤꯕ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣꯕ
Nangi nachan nache koige paami nungsi haibadadi nangna sauraga nangna atopa kana amagi machan machebu koibadadi madugi wakhalondu chendriba se kariginoba akhoi tabang pala sida miyoi kya ama leiba nungsinabada nungairaga loire khantokpa masina maram oiraga nungsigi langda thuba akhoi ningol kya ama yauriba nupanadi magi apamana phanglaba tungda nupi adopu thadok piramlagani aduga nupi aduna akhoi mirol lakle su khallasiba aduga mase angang unare su khallasiba miyamna kari hangna gani haibada lamchat naidabi mapa yaudaba macha oktabi haina ngangna gani ba maram asina hana fazina khanthauba mataw asumna thokliba thaudok singse kariguma nangi nachan nacha singda thokpa thoklagadi nangi na thamoida nangonda nungaiba phawgadraba mataw adugumda thokliba miyoi singi makoigi mama singi mathamoida kari pharumgani khalluwa nangna tawjaba singdo hayeng nangonda su adum laiduna lakaniba matam aduda nang ningsing lakhaniba nangna tawkhiba lamchat singdo maram asina nuksibada sanage khanganu play thauge khanganu karigumba oiradaba oiragadi kana amagi soktabida fajana phana haidoklaga mafam adudagi ning hanna namahona uba kana gumba amagi punsibu kaidongwaida manghange khanganoba ai wari ma aloibda oina lijarakeba aikhoigi aphaba amaga phattaba amaga makhoi ani se koiba thopaniba thopagi matang asida aphaba sina phattaba sida haibaniba aikhoi ani ngasi irujarusi haiduna aphaba siju phattaba sina haiba se yareba yaraba tungda aphaba se phattaba sigi maning illaduna chatleba khajik chatlaba tungda aikhoigi isingi kuha ama thengna baniba madudaiduda ngasagi phattaba sina aphaba sida haibaniba aikoi masida chongdaraduna irujarasi haiduna aduga ngasagi aphaba se mana phiron singse punama lauthoklaga isingi kuha aduda chongtharaga lujaba matamda phattaba sina aphaba adugi phiron punama puraga chatkibaniba maram asina niba ngasi so aikhoigi taibang pala sida phattabana aphaba saraduna leiribase phattabana aphabagi phiron selaga taibang pala sida leiribase so guys thank you so much ngasi gi wari ase masi khaktani aigi piklaba wari matek asida karigumba khajiktang oisu kanabi ba thoklagadi miyamda kanaba purakpi ba thoklagadi nungsibiduna channel ase subscribe tawba kawiranganu subscribe ki button ado nokoi gi oina di free oibani aduga aigi wahai wata asida asoiba aranba kaya yauraga su yengbiriba aigi viewer subscriber mayamna ngakpi gani haina thajai taibang pala sida mioi khudingmak 100% chumgani haiba laite asoiba amadi soidana yaramgani loinana aigi video asibu yengbiriba miyamda aina haijaningbadi yengbiriba mioi khudingmakna kari lamdagi yengbirakpano haibado nungsibiduna comment section da comment tawduna takpiramu thengnarasi aigi mathang video da matam adu phawagi damakta kainarasi bye bye